Kokomi Students Front ki khongjang saugatuna front asigi thomi single loinena TZ Higher Secondary School gi Mahairoi Singh school asigi lambi paring da thoraktuna kholaukya lauki khongjang aduga mari leinana Kokomi Students Front ki convener Ningthauzam Dhanakumar na hai ngasigi numit asi angang singi numit haina observe tawgadaba numini adubu Manipur gi angang singi oinadi yamna thamoi sokpa numit haibadu oire angang ahum yauna mioi taruk Kuki Kolai Paiba Singna Fazin Kibadagi, Nasi Fauba Langla Langsan Kangdana Laiba Asi, State Amasung Center Lengakna, take the Kaidana Tadok Kanaba, Nasigi Kongzang Asi, Sangsin Bani, Lamdam Asigi Luching Basing Asi, Miamna Kanbani, Miamgi Apamba Kangna, Tabak Tobi Haina, Mahana Fondoki. Baramaduna ningasi business friend sinjara kanda damdam sele school college in the hela kanda hairiba khajin khiba yo daru ase tek ta kaidana adorok naba mati tek ta kaidana rescue tongna bagi namta damdam sele lenga amati central government pressure bi ko oina nasi protest ba kusam Khongjang aduda saruk yakibi lamabam thongambi kobi TZ Higher Secondary School gi Mahairoi amana hai Kuki Khulai Paiba Singna Ziribang gi Zakura Dordagi angang ahum yauna mioi taruk fazin kiba asigi matangda center amasung state lengak na tumina laisiliba asi pende ngasi aikoi nungaina Children's Day gi thoram pangtokpagi mahut lambida thoraktuna khongjang sangsilakliba asi pendabana helakpadagini miyam gi thamoida fauriba maichak asi lengak na ubiu atuba matamda fazin kiba mioi sing tekta kaidana thadorok naba state center amasung state lengak na sinbiu haina mahakna makhatana fongdoki Fazin kiba wigi micham darukmak aswai ngam yaudana miyam aikhoda sinabiyo haidana state government amadi India government da lokhatpa yaba thabak kya pangthok paikhat piraga aikhogi ikutta kuki narco terrorism tagi asungam yaudana aikhogi ifamda kusinabiyo haibasi aina hajiri